ꯁꯦꯟꯗ꯭ꯔꯒ ꯑꯩꯅ ꯂꯩꯗꯣꯝ ꯄꯤꯌꯨ ꯋꯥꯔꯤ ꯆꯅꯤꯄꯥꯟ ꯆꯠꯂꯕꯗꯤ ꯃꯣꯏ ꯈꯨꯕꯔꯥ ꯊꯛꯑꯦ ꯑꯔꯥꯎꯟ ꯊꯧꯔꯥꯡ ꯂꯨꯄꯥ 9,000 ꯅꯠꯇ꯭ꯔꯥ ꯀꯦꯃꯦꯔꯥ ꯀꯥꯞꯄ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯕ꯭ꯔꯥ ꯑꯩ ꯍꯥꯏꯗꯅ ꯍꯥꯏꯅ ꯑꯩꯁꯨ ꯍꯥꯏꯗꯅ ꯅꯪꯅ ꯀꯔꯣ ꯇꯥꯜꯂꯨ ꯂꯥꯛꯀꯤ ꯌꯨ ꯊꯛꯇꯣꯛꯑꯣꯅ ꯍꯥꯏꯗ꯭ꯔꯥ ꯂꯥꯛ ꯇꯥꯜꯂꯨ 1,000ꯒꯤ ꯌꯨ ꯊꯛꯇꯣꯛꯑꯣꯅ ꯃꯔꯥ ꯇꯥꯒꯦ ꯍꯥꯏꯗꯕ꯭ꯔꯥ ꯑꯩ ꯅꯪ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯦ ꯀꯩꯒꯤꯅꯣꯕ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯕꯥꯅꯤ ꯎꯅꯈꯤꯕ ꯋꯥꯔꯤꯗꯣ ꯑꯝꯇ ꯂꯤꯔꯛꯑꯣꯕ ꯑꯗꯨ ꯇꯧꯈꯤꯕꯅꯣꯕ ꯚꯥꯏꯔꯦꯜ ꯆꯠꯀꯅꯤ ꯇꯜꯂꯦꯕ ꯆꯠꯂꯣꯏꯕ ꯑꯩꯈꯣꯏꯕꯥꯅꯤ ꯐꯦꯁꯕꯨꯛꯇ ꯈꯪꯅꯔꯦꯗꯅ ꯋꯥꯔꯤꯗꯣ ꯑꯝꯇ ꯂꯤꯔꯛꯑꯣꯕ ꯑꯝꯇ ꯍꯥꯏꯔꯛꯑꯣꯕ ꯍꯥꯏꯔꯛꯑꯣ ꯈꯪꯅꯔꯦ ꯑꯗꯒꯤ ꯑꯩꯅ ꯅꯪꯁꯦ ꯎꯅꯁꯦ ꯁꯨꯡꯌꯥ ꯌꯥꯗꯦꯗꯅꯀꯣ ꯑꯩꯅ ꯍꯥꯏꯗꯅꯀꯣ ꯅꯉꯣꯟꯗ ꯑꯝꯇ ꯂꯥꯛꯑꯣ ꯁꯤꯔꯝꯗꯧ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯅꯗꯤ ꯏꯁꯥꯗ ꯐꯖꯩ ꯈꯟꯖꯔꯒ ꯍꯥꯏꯕꯅꯦꯕ ꯅꯉꯣꯟꯗ ꯈꯪꯕ꯭ꯔꯥ ꯂꯥꯛꯑꯣ ꯁꯤꯅꯤ ꯑꯝꯇꯗꯤ ꯉꯥꯎꯍꯜꯂꯒꯦ ꯁꯤꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯅꯪꯗ ꯂꯥꯁ ꯂꯥꯛꯄꯅꯦꯕ ꯑꯗꯨꯁꯨ ꯅꯪ ꯂꯥꯛꯑꯣꯏꯗꯕꯅꯤ ꯅꯠꯇ꯭ꯔꯥ ꯀꯩ ꯕꯤꯠꯇꯩꯅꯣꯕ ꯅꯪ ꯂꯥꯛꯏꯗꯣ ꯑꯩꯈꯣꯏꯁꯨ ꯑꯆꯝꯕ ꯃꯤ ꯅꯠꯇꯕꯅꯤꯅ ꯀꯩꯗꯧꯕ ꯐꯦꯁꯕꯨꯛꯇ ꯐꯖꯕꯁꯦ ꯃꯌꯥꯝ ꯊꯦꯡꯅꯈ꯭ꯔꯦꯕ ꯑꯩ ꯎꯅꯔꯀꯥꯟꯗ ꯁꯤꯔꯝꯕ ꯅꯊꯤ ꯇꯥꯡꯅ ꯃꯥꯟꯅꯗꯨꯅ ꯕꯤꯠ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯅꯪꯒꯤ ꯐꯦꯁꯕꯨꯛꯇ ꯌꯥꯝ ꯐꯖꯩ ꯑꯗꯨꯅꯁꯨ ꯐꯦꯁꯕꯨꯛꯇ ꯊꯤꯕ ꯅꯨꯄꯤꯁꯤꯅꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯊꯤꯒꯠꯂꯛꯏꯁꯤꯅ ꯀꯩꯅꯣ ꯃꯁꯛꯁꯦ ꯑꯃꯨꯛ ꯐꯖꯔꯝꯗꯣꯏꯗꯣ ꯐꯦꯁꯕꯨꯛꯇ ꯐꯣꯇꯣꯖꯤꯅꯤꯛ ꯑꯣꯏꯗꯕꯗꯨꯅ ꯃꯁꯛ ꯐꯖꯔꯝꯒꯅꯤ ꯁꯤꯅꯦꯕ ꯅꯪ ꯈꯜꯂꯤꯁꯦ ꯐꯖꯕ ꯃꯌꯥꯝ ꯎꯔꯦ ꯆꯠꯂꯨꯔꯦ ꯊꯤ ꯂꯩꯔꯝꯃꯦ ꯑꯗꯨꯝ ꯈꯪꯉ ꯑꯗꯨꯝ ꯆꯦꯜꯂꯦ ꯑꯗꯨꯝ ꯕꯤꯠ ꯑꯗꯨꯝ ꯍꯟꯈꯤꯕ ꯅꯪꯗꯤ ꯑꯩꯅ ꯈꯪꯈ꯭ꯔꯦꯕ ꯅꯨꯃꯤꯠꯇꯨ ꯑꯍꯥꯟꯕꯗ ꯅꯪꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥꯗꯣ ꯑꯗꯨꯀꯥꯟꯗ ꯁꯤꯒꯨꯝꯀꯥꯟꯒꯤ ꯅꯣꯡꯒ ꯇꯤꯐꯦꯠ ꯇꯤꯐꯦꯠꯀ ꯇꯥꯔꯒ ꯅꯣꯡ ꯈꯛꯄꯩ ꯃꯇꯝꯗꯨꯅꯦꯕ ꯑꯩꯈꯣꯏ ꯎꯅꯩꯁꯦ ꯋꯥꯔꯤꯗꯨ ꯂꯤꯔꯛꯎꯅꯦ ꯅꯪꯅ ꯂꯤꯔ ꯃꯥꯟꯕꯅꯤꯅꯦ ꯅꯪꯉꯣꯟꯗ ꯐꯥꯎꯕ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯃꯥꯡꯕꯗꯣ ꯍꯧꯖꯤꯛ ꯍꯥꯏꯒꯗꯅ ꯅꯪ ꯁꯤ ꯀꯦꯃꯦꯔꯥ ꯅꯝꯁꯤꯜꯂꯛꯑꯦ ꯍꯥꯏꯔꯛꯑꯣ ꯑꯗꯨ ꯍꯥꯏ ꯀꯦꯃꯦꯔꯥꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒ ꯅꯝꯕ ꯃꯥꯜꯂꯦ ꯀꯩꯅꯣꯗꯒ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯣꯁꯤꯗꯤꯡ ꯅꯨꯃꯤꯠꯇꯒ ꯅꯝꯕ ꯃꯥꯜꯂꯦ ꯆꯠꯂꯍꯦ ꯐꯝꯍꯜꯂꯕꯅꯤ ꯃꯃꯜ ꯍꯥꯏꯔꯛꯑꯗꯤꯅꯦ ꯃꯌꯥꯝ ꯈꯪꯁꯦꯅꯤ ꯑꯩ ꯀꯦꯃꯦꯔꯥ ꯀ꯭ꯋꯥꯂꯤꯇꯤꯁꯤꯒ ꯃꯝꯃꯤꯁꯤꯒ ꯁ꯭ꯋꯥꯏ ꯈꯔ ꯉꯥꯟꯕ ꯑꯝꯇ ꯊꯝꯒꯦ ꯊꯝꯃꯣ ꯌꯥꯔꯦꯅꯦ ꯁꯤꯗꯤ ꯐꯖꯅ ꯊꯥꯒꯠꯇꯣꯏ ꯅꯠꯇꯦ ꯋꯥꯔꯤ ꯋꯥꯅꯤ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯛꯑꯣ ꯋꯥꯔꯤꯗꯨ ꯂꯤꯔꯛꯑꯒ ꯊꯝꯖꯟꯗꯣꯏꯅꯦ ꯊꯥꯒꯠꯂꯣꯏ ꯊꯥꯒꯠꯄꯗꯤ ꯌꯥꯔꯣꯏ ꯊꯥꯒꯠꯂꯗꯤ ꯏꯁꯩ ꯊꯥꯒꯠꯂꯣꯏ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯋꯥꯔꯤꯗꯨ ꯂꯤꯔꯛꯑꯣꯕ ꯊꯥꯒꯠꯂꯗꯤ ꯑꯩ ꯉꯁꯥꯏꯗꯤ ꯃꯤ ꯁꯣꯛꯀꯗꯕ ꯌꯥꯝ ꯂꯩꯌꯦꯕ ꯋꯥꯍꯩ ꯂꯤꯔꯒꯗꯤ ꯂꯤꯔꯛꯑꯣꯅꯦ ꯍꯣꯏꯅꯦ ꯃꯣꯏ ꯃꯤꯡ ꯄꯟꯗꯕꯤꯗ ꯀꯩꯅꯣ ꯃꯃꯤꯡ ꯄꯟꯗꯕꯤꯗ ꯂꯣꯏ ꯂꯤꯔꯗꯣꯏꯅꯤ ꯀꯩꯅꯣ ꯍꯧꯖꯤꯛ ꯌꯥꯗꯦ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕ ꯑꯗꯨꯗꯤ 이반이랑 꼴냐이로 꼴냐죠 형제들 이반이도 ꯀꯥꯏ ꯀꯣꯏꯅꯕꯅꯣꯍꯦ 미리 콜 라이 하라고 저거 사간다 이반이 강렬했나 그래도 라이 하라고 저거 사람이 간 잘린 누빠도 나오자부두나가 락다나가 옛날이네 난 놈도 락대고 ꯍꯣꯏ ꯑꯗꯨꯝ ꯍꯥꯏꯅꯗꯦ 뭐라 잘래 퇴해봐 너자 뭐라 때 유 ꯊꯛꯇꯣꯛ ꯂꯩꯇ꯭ꯔꯦꯕ 유 ꯊꯛꯇꯣꯛ ꯂꯩꯊꯣꯛꯑꯦꯕ ꯑꯗꯨꯒ ꯂꯧꯔꯝꯗꯥꯏꯗ ꯂꯧꯔꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯩꯁꯦ ꯂꯧꯔꯒꯦ ꯍꯥꯏꯀꯥꯟꯗ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯋꯥꯔꯤꯗꯨ ꯂꯤꯔꯛꯑꯣꯕ ꯏꯕꯥ ꯑꯩꯅ ꯑꯍꯥꯟꯕ ꯊꯦꯡꯅꯕꯩꯗꯣ ꯑꯩꯁꯦ ꯐꯅꯦꯛ ꯀꯩ ꯃꯆꯨꯒ ꯁꯦꯠꯀꯦ ꯅꯪꯅ ꯍꯧꯖꯤꯛ ꯂꯤꯔꯝꯕꯗꯣ ꯌꯥꯝ ꯃꯥꯜꯂꯦ ꯑꯝꯇ ꯂꯤꯔꯛꯑꯣꯕ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯀꯦꯃꯦꯔꯥ ꯂꯩꯇꯦ ꯈꯜꯂꯣꯅꯦ ꯑꯩꯉꯣꯟꯗ ꯑꯣꯟꯊꯔ ꯂꯤꯔꯛꯑꯣꯅꯦ ꯇꯜꯂꯦꯕ ꯌꯥꯝ ꯗꯥꯎꯁꯦ ꯌꯦꯡꯉꯨꯅꯦ ꯊꯥꯒꯠꯂꯣꯏ ꯍꯥꯏꯕ ꯅꯪ ꯊꯥꯒꯠꯂ ꯑꯗꯨꯝ ꯊꯥꯒꯠꯂꯛꯀꯅꯤ ꯑꯝ ꯊꯥꯒꯠꯂꯣ ꯅꯪꯁꯦ ꯚꯥꯏꯔꯦꯜꯗꯤ ꯐꯅꯌꯥꯝ ꯆꯠꯂꯕꯅꯦ ꯑꯩ ꯂꯩꯃꯤꯟꯅꯕꯗ ꯅꯪ ꯇꯧꯔꯣꯏꯅ ꯍꯥꯏꯔꯒꯅ ꯑꯩ ꯇꯨꯝꯃꯤꯉꯩꯗ ꯅꯪ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯪꯉ ꯍꯪꯉꯛꯄ ꯚꯤꯗꯤꯑꯣ ꯍꯨꯔꯥꯟ ꯅꯝꯃꯝꯃꯒ ꯇꯧꯔꯤꯁꯦ ꯗꯣ ꯑꯩ ꯁꯛꯁꯦ ꯐꯖꯕ꯭ꯔꯥ ꯐꯖꯗꯅꯕꯨ ꯂꯧꯏ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯑꯊꯤꯕ ꯅꯨꯄꯤ ꯂꯧꯏ ꯍꯥꯏꯕ꯭ꯔꯣ ꯁꯣꯏꯗꯅ ꯃꯇꯨꯡ ꯑꯇꯣꯝꯕꯤꯗꯣ ꯃꯁꯛꯀ ꯊꯤꯌꯦ ꯑꯩ ꯊꯤ ꯅꯣꯛꯅꯅꯤꯍꯦ ꯍꯣꯏꯔꯣꯡꯒꯤ ꯑꯇꯣꯝꯕꯤ ꯑꯃꯐꯥꯎ ꯇꯥꯛꯄꯨ ꯀꯥꯔꯀꯥꯟꯁꯤꯗ ꯑꯇꯣꯝꯕꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯀꯥꯏꯅ ꯊꯣꯛꯑꯀꯥꯟꯗ ꯂꯧꯅꯕ ꯌꯥꯔꯦ ꯌꯥꯖꯔꯦ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯑꯗꯨꯝꯕꯒ ꯄꯥꯝꯖꯗ꯭ꯔꯦ ꯅꯪꯁꯦ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯌꯥꯝ ꯂꯧꯔꯛꯀꯗꯕ ꯂꯩꯌꯦ ꯑꯣꯏꯗꯤ ꯇꯣꯛꯈ꯭ꯔꯣ ꯇꯒꯥꯏꯗꯦ ꯑꯩꯈꯣꯏ ꯑꯗꯨꯝꯕ ꯀꯦꯁ ꯆꯦꯟꯅꯅꯤꯡꯗꯕ ꯑꯝꯇ ꯋꯥꯔꯤꯗꯣ ꯂꯤꯔꯛꯑꯣ ꯍꯥꯏꯕ ꯑꯩꯒ ꯑꯍꯥꯟꯕ ꯊꯦꯡꯅꯕꯩꯗꯣ ꯄꯛꯇꯤ ꯇꯧꯁꯦ ꯋꯥꯏ ꯑꯣ ꯅꯪꯗꯣ ꯐꯅꯦꯛꯇꯣ ꯄꯤꯡꯗꯨ ꯁꯦꯠꯂꯒꯅꯦ ꯐꯨꯔꯤꯠꯉꯧꯗꯨ ꯂꯤꯠꯂꯒ ꯅꯣꯡꯒ ꯇꯥꯏꯕꯩ ꯅꯨꯡꯁꯥ ꯍꯥꯏꯐꯦꯠ ꯁꯥꯔꯝꯗꯥꯏꯒꯤ ꯇꯧꯕꯗꯨꯗ ꯃꯅꯥꯒ ꯌꯥꯝ ꯁꯪꯅ ꯐꯖꯕꯗꯣ ꯑꯃꯨꯠ ꯂꯩꯅꯥꯒꯗꯣ ꯎꯐꯨꯟ ꯊꯥꯡꯗꯣ ꯆꯥꯝꯊꯣꯛꯈꯤꯕꯒꯤ ꯁꯪꯕ ꯇꯥꯏꯃꯤꯡꯗꯨꯗ ꯉꯧꯔꯣꯛ ꯉꯧꯕ ꯐꯨꯔꯤꯠꯇꯣ ꯂꯤꯠꯂꯒ ꯅꯁꯥꯅ ꯃꯔꯣꯡ ꯉꯧꯔꯦ ꯐꯅꯦꯛꯇꯨ ꯄꯤꯡ ꯁꯦꯠꯂꯦ ꯑꯗꯨꯒ ꯊꯣꯛꯂꯛꯄꯗꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯈ꯭ꯔꯦꯕ ꯂꯪꯉꯤꯗꯣ ꯅꯨꯃꯤꯠꯇꯣ ꯀꯩꯅꯣ ꯇꯧꯋꯦ ꯑꯇꯣꯞꯄ ꯇꯥꯏꯃꯤꯡ ꯊꯣꯛꯂꯛꯄꯗꯤ ꯂꯪꯉꯣꯏꯕ ꯃꯆꯨꯗꯣ ꯇꯥꯏꯃꯤꯡꯗꯣ
nong tai bagi asang amano samtoki ukhun thang marakudagi chamthoki lang tai nang thog lang maneba na adu ko ko kaw de ko adu fur ka de tama suda kaudi puri tu swa de jali yaw de ne bu kaudi be ma dan je memory je do stuck to gre adu stuck to do to lo yi de na already I just akhoi che oida thinbiram maga ai sani ju le chho right 나 저걸 봐. 나도 그래 아버지 여기다 난 팀비랑 막랑 юм가 할라 폰가 또 이렇게 이거 하는 거 강릉에 농시라고 하지 강릉 난 한 농시다 버자 우등하다 자 농시디 살레고 난 미암 루고 미니 거 같아 예 우드 미도 관우 시들이 아들이 나는 농시 거이나지 하이도가 이 별로다 아두는 아땅이 와리잖아 아시면 담모이기 요고 와두나 사이다머니 아땅이 와는 사이다머니 아시영 바지 오늘까지 하고 와두니 아시영 바지 aduna adunu mitudi na kam hayakte dum gaida 하이디도 보도 아두니 하이디도 sinang wakhanari khalleba sabet ngan고도 보도 와티 와리네 아 담모이 칸 와지 봉아이데 하이베티 딱나 lawge na khallabani bana do aduna loyi na sale mato na ja aduni pam lawre tamo no ala tamo ado tala no ta tamo ko de no kau din ni yo pamani wani no ala tamo ba ano na sakit ang pasaram bagila ko ani ko nakada no pa malam da te islero adunu min se khambra akhoi ma di hai ko ai se na be dum da ka no ka thokan da ka skat kam se kali da ko adunu min si di akhoi ma na hai ko ka yum bem nang shin pa su unam da pakhat isi ka hai ko san pakhat pan pa se legan mani ka hai ko khambra ai ko ma dem da ha ga da legan mani na hai ko mana ai sina pa unam da pakhat le sini ma ha je arwa low wa ne dum na low ni tau na ma ko tau wa pon do ka kan tau no ai khanai kan ai tau ke kari na ma nang kali je ai ni yum te kan le pon do ji yum le ka pon pai ro ye ai video na mi ha ba le tau ha ba ado na gi hello na kai no na hanga ai ni yum le ter kan le pon pa tau to re I yum le kan le pon tau ti je kai gi no kari no khandi no bandu bo nasa no pi ni somda songne ne somda warau re oh aina hai ni ne na hange aina yumda leitraga na phone je second kan le phone pa tau to du ga aina yumde hek lai gre kham de phone so to di je kai gi no ini scam no ma khandi se oh ngang khali je adu ai je emotional ai galle na ngai ni tabak aro di chili ba ai bu tabak aro bi chili ba si bai ai ngon do phone pang tau ra ga mi tabak chilam ni mi pharam ni mi pulam ni ju khang da bi da phone pang tau re adu ga ji ai yum da le phone so do je kai gi no ba di ai ga hai ga ai na ne suti lo ga chapa kan da ne phone tau ra pata I pa ro ko off thamani Bemado ji oh adu bemana hare bemana ai gypsy le di ma saw ni nang gypsy le ni na hare mana adu tong kan da le di no gypsy gypsy ko man na no mani solai ni lai ni dai lai di solai ni di Geng satu orang lagi tu. Aina hai begini.
ꯍꯣꯏ ꯌꯥꯔꯦ ꯊꯝꯃꯒꯦꯕ ꯑꯁꯣꯝꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯕ꯭ꯂꯣꯛ ꯅꯝꯃꯤꯌꯦ ꯅꯣꯏ ꯅꯆꯥꯅꯨꯄꯤꯅ ꯑꯗꯨꯅ ꯑꯩꯁꯦ ꯀꯌꯥꯝꯗꯤ ꯅꯨꯡꯁꯤꯔꯒꯦꯕ ꯁꯥꯎ ꯃꯌꯥꯝ ꯀꯩꯅꯣꯅꯦ ꯃꯣꯏ ꯃꯥꯗꯒꯤ ꯁꯨꯝ ꯐꯥꯒꯤ ꯁꯨꯝ ꯇꯧꯅꯕ ꯑꯗꯨꯅꯅꯦ ꯐꯥꯒꯤꯅꯤ ꯍꯧꯖꯤꯛꯀꯤꯗꯤ ꯑꯦ ꯀꯩ ꯑꯀꯥꯏꯕ ꯍꯥꯏꯅꯒꯦ ꯍꯥꯏꯗꯨꯅ ꯏꯕꯥꯅꯤ ꯅꯨꯡꯁꯤꯗ꯭ꯔꯣ ꯃꯤ ꯃꯌꯥꯝ ꯅꯨꯄꯥꯅꯤꯒ ꯐꯣꯟ ꯇꯧꯏꯗ ꯃꯌꯥꯝ ꯅꯨꯄꯥ ꯃꯣꯏ ꯃꯃꯥꯁꯦ ꯑꯩꯒꯗꯤ ꯐꯥꯒꯤ ꯑꯗꯨꯝ ꯇꯧꯅꯩꯌꯦꯕꯀꯣ ꯀꯥꯔꯟ ꯁꯨꯝ ꯀꯥꯟꯗ ꯁꯨꯝ ꯀꯥꯔꯟ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕꯩ ꯇꯥꯝꯗ ꯍꯥꯏꯇꯥꯔꯦ ꯏꯃꯥꯅꯁꯨ ꯈꯟꯕ ꯑꯩꯅ ꯅꯪ ꯈꯔ ꯍꯟꯊꯔꯛꯑꯣ ꯉꯥꯡꯉꯤꯗꯣ ꯇꯥꯔꯝꯃꯔꯣꯏꯗꯕ ꯇꯥꯗꯁꯨ ꯅꯃꯥꯏꯗꯣ ꯁꯛꯇꯤ ꯎꯕ ꯌꯥꯗꯦꯕ ꯑꯩꯗꯤ ꯅꯪꯁꯦ ꯐꯖꯕꯅꯤꯅ ꯑꯦ ꯐꯖꯕ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯑꯔꯣꯠꯄ ꯃꯤꯅꯤ ꯅꯪꯁꯦ ꯑꯔꯣꯞꯄ ꯃꯤꯅꯦꯕ ꯅꯪ ꯑꯗꯣ ꯑꯩ ꯐꯣꯟ ꯅꯪ ꯚꯥꯏꯔꯦꯜ ꯐꯅ ꯆꯠꯂꯗꯨꯗꯤ ꯅꯪꯒꯤ ꯐꯦꯁꯕꯨꯛ ꯊꯥꯒꯠꯄꯗꯨꯒ ꯌꯨꯇ꯭ꯌꯨꯕ ꯊꯥꯒꯠꯄ ꯈꯦꯠꯅꯩꯅꯤ ꯑꯁꯤ ꯒꯤꯂꯥꯁ ꯂꯣꯏ ꯎꯔꯦ ꯃꯌꯥꯝ ꯃꯥ ꯍꯥꯏꯅꯦ ꯑꯩ ꯆꯦꯅꯦꯜꯁꯦ ꯂꯧꯔꯒꯦꯀꯣ ꯃꯥ ꯁꯤꯖꯤꯟꯅꯔꯒꯦꯀꯣ ꯑꯗꯨꯒ ꯃꯥ ꯍꯥꯏꯕ ꯀꯔꯤ ꯅꯪ ꯍꯥꯏꯕꯗꯣ ꯈꯨꯟ ꯈꯨꯗꯤꯡꯒꯤ ꯑꯩ ꯌꯨ ꯇꯦꯁ ꯇꯧꯒꯦ ꯃꯥ ꯍꯥꯏꯅꯦꯕ ꯌꯦꯡꯉꯣ ꯑꯩ ꯁꯤꯔꯦ ꯑꯩꯅ ꯍꯥꯏꯕ ꯑꯗꯣ ꯍꯜꯂꯛꯄꯗꯣ ꯅꯪ ꯅꯥꯔꯅꯤ ꯅꯪ ꯑꯗꯨ ꯌꯨꯇ꯭ꯌꯨꯕꯇꯩ ꯐꯪꯕ ꯄꯩꯁꯥꯗꯨꯅ ꯑꯃꯨꯛ ꯂꯥꯏꯌꯦꯡꯉꯅꯤ ꯍꯥꯏꯕ ꯑꯗꯨꯁꯨ ꯆꯨꯝꯃꯦꯌꯦ ꯃꯥ ꯍꯥꯏꯅꯦ ꯇꯥꯎꯑꯣꯕ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯇꯧꯗ꯭ꯔꯤ ꯄꯣꯠꯅꯤ ꯇꯧꯗꯣꯏꯁꯦ ꯅꯪ ꯇꯧꯗꯣꯏꯁꯦ ꯈꯨꯟ ꯈꯨꯗꯤꯡꯒꯤ ꯆꯠꯂꯒ ꯅꯨꯡꯁꯤꯕꯤꯔꯒ ꯍꯥꯏꯖꯟꯅꯔꯅꯨ ꯅꯨꯡꯁꯤꯕꯤ ꯍꯥꯏꯗꯨꯗꯤ ꯅꯪꯗꯤ ꯌꯥꯗꯦ ꯇꯥꯃꯣ ꯀꯔꯤ ꯀꯔꯤ ꯑꯋꯥꯠꯄ ꯍꯥꯞꯆꯔꯛꯈꯣꯒꯦ ꯀꯩꯝ ꯑꯋꯥꯠꯄ ꯀꯩꯝ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯁꯟꯁꯤꯡꯗꯣ ꯈꯗ꯭ꯔꯛ ꯇꯧꯔꯒ ꯚꯤꯗꯤꯑꯣꯒꯤ ꯍꯥꯏꯖꯤꯜꯂꯒ ꯚꯤꯗꯤꯑꯣ ꯂꯣꯏꯔꯒ ꯆꯥꯎꯑꯣꯅ ꯍꯥꯏꯔꯝꯃꯒ ꯑꯗꯨ ꯚꯤꯗꯤꯑꯣꯗ ꯍꯥꯞꯈꯤꯕ ꯄꯣꯠꯇꯨꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯑꯦꯛꯁꯇ꯭ꯔꯥ ꯑꯃꯨꯛ ꯍꯥꯞꯄꯒ ꯑꯃꯨꯛ ꯆꯠꯁꯤꯟꯈꯤꯕꯗꯣ ꯆꯠꯂꯣꯍꯦ ꯏꯁ ꯅꯪ ꯑꯩ ꯅꯨꯡꯁꯤꯌꯦ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯚꯤꯗꯤꯑꯣ ꯂꯣꯏꯔꯒ ꯅꯪ ꯑꯩ ꯄꯤꯔꯛꯀꯦ ꯍꯥꯏꯔꯦ ꯑꯗꯨ ꯃꯥꯅ ꯌꯥꯔꯅꯤ ꯍꯥꯏꯔꯦ ꯂꯩ ꯃꯥꯅ ꯆꯥꯛ ꯆꯥꯕꯗꯒ ꯂꯩ ꯌꯥꯝ ꯊꯝꯃꯦ ꯗꯥꯎ ꯂꯩ ꯌꯥꯝ ꯊꯝꯃꯦ ꯂꯩꯒ ꯁꯥꯟꯅꯕꯀꯣ ꯀꯩꯒꯤ ꯂꯩ ꯆꯥꯛ ꯚꯤꯗꯤꯑꯣ ꯉꯥꯛꯇꯪ ꯅꯝꯕꯒꯤꯅꯤꯅ ꯍꯥꯏꯖꯤꯜꯂꯒ ꯍꯥꯏꯖꯤꯟꯈ꯭ꯔꯦ ꯑꯗꯨ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯒꯤ ꯊꯝꯖꯕ ꯄꯣꯠꯇꯨꯁꯨ ꯑꯃꯨꯛ ꯆꯥꯊꯣꯛꯄꯤꯔꯝꯃꯦ ꯑꯗꯨꯗꯤ ꯅꯪꯒꯤꯗꯣ ꯚꯤꯗꯤꯑꯣ ꯅꯠꯇ꯭ꯔꯦꯕ ꯑꯗꯣ ꯏꯕꯥꯅꯤ ꯊꯨꯡꯅꯩꯁꯦ ꯐꯦꯁꯕꯨꯛꯇꯩꯅꯤꯀꯣ ꯅꯪ ꯐꯦꯁꯕꯨꯛꯁꯦ ꯀꯔꯤ ꯄꯤꯅꯤꯡꯉꯦ ꯃꯥꯔꯛ ꯖꯣꯒꯣꯄꯤꯗꯣ ꯑꯩꯅ ꯀꯔꯣ ꯑꯃ ꯄꯤꯅꯤ ꯀꯥꯏ ꯀꯔꯣ ꯑꯩꯒꯤꯐꯥꯎ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯅꯪ ꯃꯥꯔꯛ ꯖꯣꯒꯣꯄꯤꯗ ꯀꯔꯤꯒꯤ ꯀꯔꯣ ꯄꯤꯗꯣꯏꯕ ꯑꯩ ꯎꯗ꯭ꯔꯦꯅꯦ ꯅꯪꯗꯣ ꯈꯔ ꯆꯠꯊꯣꯛꯑꯣꯒꯦ ꯃꯥꯔꯛ ꯖꯣꯒꯣꯄꯤꯗꯣ ꯌꯥꯝ ꯄꯤ ꯅꯪꯉꯣꯟꯗ ꯐꯣꯟꯗ ꯄꯤ ꯀꯩꯒꯤ ꯀꯥꯏꯗꯤ ꯀꯔꯣ ꯃꯨꯛꯕꯥꯡ ꯇꯧꯔꯤꯅꯦ ꯃꯨꯛꯕꯥꯡ ꯇꯧꯁꯤꯜꯂꯣ ꯇꯥꯑꯣ ꯑꯁꯣꯝꯗ ꯑꯣꯜꯂ ꯆꯥꯎ ꯃꯨꯛꯕꯥꯡ ꯇꯧꯕ ꯃꯣꯔꯣꯛ ꯃꯦꯠꯄꯒ ꯀꯣꯠꯄꯩ ꯃꯑꯣꯡꯗꯣ ꯇꯧꯔꯣꯅꯦ ꯆꯅꯝ ꯈꯣꯠꯂꯧꯔꯥ ꯀꯣꯔꯅ ꯑꯩꯗꯤ ꯐꯥꯔꯁ ꯉꯥꯎꯗꯤ ꯉꯥꯎꯁꯟꯅꯗꯕꯅꯦꯕꯀꯣ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯑꯒ ꯊꯛꯄꯁꯦ ꯊꯥꯏꯅꯗꯤ ꯊꯛꯑꯝꯃꯦ ꯑꯗꯣ ꯑꯩꯅ ꯊꯤꯡꯕꯗꯩ ꯀꯩꯗꯧꯔꯕꯗꯧꯅ ꯅꯪ ꯅꯃꯥꯟꯅꯕ ꯃꯌꯥꯝꯁꯦ ꯑꯩ ꯀꯣꯏꯕ ꯃꯇꯝꯗ ꯂꯣꯏ ꯁꯞꯄꯣꯔꯠ ꯇꯧꯋꯦꯕ ꯅꯠꯇ꯭ꯔꯥ ꯁꯞꯄꯣꯔꯠ ꯇꯧꯔꯁꯦ ꯃꯥ ꯁꯞꯄꯣꯔꯠ ꯇꯧꯋꯤ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯀꯅꯥ ꯄꯨꯟ ꯐꯪꯗ꯭ꯔꯦ ꯂꯣꯏꯔꯦ ꯋꯥ ꯂꯣꯏꯔꯦ ꯋꯥꯔꯤ ꯌꯥꯝ ꯂꯩ ꯑꯝꯇ ꯂꯤꯌꯣꯕ ꯑꯗꯨꯗꯣ ꯑꯗꯨꯋꯥꯏꯗꯣ ꯍꯥꯏꯕ ꯌꯥꯗꯦ ꯅꯠꯇꯦ ꯍꯣꯏꯅꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩ ꯀꯣꯏꯕ ꯃꯇꯝꯗ ꯃꯣꯏ ꯂꯣꯏ ꯁꯞꯄꯣꯔꯠ ꯇꯧꯕ꯭ꯔꯕ ꯅꯪ ꯅꯃꯥꯟꯅꯕꯁꯤꯡꯁꯦ ꯐꯨꯜ ꯁꯞꯄꯣꯔꯠꯅꯤ ꯑꯗꯨ ꯍꯧꯖꯤꯛ ꯀꯩ ꯁꯥꯔꯕ ꯍꯧꯖꯤꯛ ꯁꯕꯅꯥꯁ ꯁꯥꯔꯦ ꯍꯧꯖꯤꯛꯅ ꯑꯝꯇ ꯄꯨꯟꯒꯦ ꯐꯪꯗ꯭ꯔꯦꯕ ꯅꯠꯇ꯭ꯔꯥ ꯐꯪꯗ꯭ꯔꯦ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯊꯣꯛꯄꯤ ꯈꯣꯠꯄꯤ ꯑꯝꯇ ꯐꯪꯖꯗ꯭ꯔꯦꯕ ꯅꯪꯁꯦ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦꯕ ꯑꯉꯥꯡ ꯑꯃꯁꯨ ꯂꯩꯁꯜꯂꯛꯑꯕꯅꯤꯅ ꯅꯨꯡꯗꯥꯡ ꯊꯣꯛꯄꯁꯤꯗꯤ ꯊꯣꯛꯄꯁꯨ ꯌꯥꯏꯗ ꯑꯥ ꯇꯧꯕꯇꯕꯨ ꯅꯣꯡ ꯐꯥꯗꯣꯛ ꯄꯨꯟꯕꯕꯨ ꯐꯪꯗ꯭ꯔꯦ ꯐꯪꯗ꯭ꯔꯦ ꯅꯪꯁꯦ ꯀꯩꯒꯤꯅꯣ ꯃꯔꯝꯗꯤ ꯑꯩꯁꯨ ꯊꯕꯛ ꯆꯤꯜꯂꯤ ꯃꯣꯏ ꯄꯨꯟꯕꯒꯤ ꯇꯥꯏꯃꯤꯡꯁꯨ ꯀꯩꯅꯣꯗꯨꯗ ꯁꯤꯟꯐꯝꯁꯤꯅ ꯌꯥꯗꯗꯅ ꯑꯗꯣ ꯑꯩꯅꯅꯦ ꯍꯥꯏ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯅꯪ ꯑꯥꯗ ꯅꯆꯥꯅꯨꯄꯤ ꯕꯕꯥ ꯀꯧ ꯂꯩꯔꯦꯗꯣ ꯍꯥꯎ ꯑꯩ ꯀꯨꯝꯃꯒꯦ ꯑꯁ ꯑꯁꯣꯝꯗ ꯂꯩꯔꯦ ꯗꯥꯎꯗꯣ ꯐꯣꯟ ꯑꯃꯨꯛ ꯇꯧꯔꯣ